Chahi mapan surakpada kidney ama fail oirubadage layang biraba matung yum amasu saduna sangakhre. Apok pa mama mapa animak nauna kainakraba matung pokminaba mabungna wana hona jaduna yoglakpada kidney nama fail oirakpadage layang na bohonarakpada mabungna makokta makut hapkhiba thogdokpo thengnarubadage pausi asigi paumi gyanan nauremna akhanana chahi asigi me kuntra da lu kokpada len mama mapa laikhidabadagi mabungna aphangba suraga mahi tamhalakibe nupi macha ama kidney ama fail oibadage thawai damak lan thengnari haiba headline gi makhada report ama miyam da phongdokhraba matungda Chief Minister N Biren gi mijeng makhada masagi chahi mapan lomda ngai dibe nupi macha dubu Jenims ta lem na layeng sa thaduna amasung operation tawduna fail oiraba kidney lauthokhraba matungda achangba senpham pumnamak puthok piduna sabikhiba mahaki imunggi yum ase ngarang sangaduna khusina khre hanagi chamgi president su oiramba aduga Chief Minister gi marang nupa su oiriba N Rajendrona nauna sakhiba yum ase sangaraduna hai Dr. Amadi Lanai ge layeng sangsingna miyam gi thabak tawbada sel khakta yenglaga thabak tawbagi mahutta miyam gi punsi kanbada hena mai onsin minase Manipur ge Lanai gi layeng sangkharada anaba ma pukhalakpada hana layeng sathabibagi mahutta sel hana haina bagi pau kaya taba si yamna laibak thevane asigumba thawong ase Lanai gi layeng sangsingna su tawbigano lainga ki doctor singna su miyamna lainga ki layeng sangbu thajaduna layeng ba laklaga Dr. aduna anaba dubu Lanai gi layeng sangda oina refer tawraga layeng na bohona ba kaya yauriba sisu tawbigano Manipur da kidney ge laina nabagi chang hengalakli basigi yenglaga kidney dialysis ki khudong chaba hospital singda kidney patient singi akhanaba room kharasu thamba matam oire haikhe ngarang sangari ba yumasisu Chief Minister N Biren gi pauktak matungin na district administration gram panchayat amasung mahaki maikaidagi amadi angamba tengbang pibirakpa singge senphamna nupi macha asigi imungi awaba koknanaba sakhibani haina phongdokhe amaromda ngarangi yum sangabagi thoramaduga mari leinana Hiyanglam GP gi ex pradhan Elangbam Santiwala na phongdokhibada apokpa ahallaman nauna kainakhrabe nupi macha asigi awaba yanglaga Chief Minister na mijeng changbiduna atenba matamgi manungda nupi macha asibu lemna layeng bage mathakta yum ama sabiba sigidamak Chief Minister bu thagatpa phongdokhe panba yabade masagi chahi mapan khakta ngairibi nupi macha ase laikhidraba oinam amujaw amasung oinam ongbe inaw tombige angang mangage manungda itonton bine apokpa amujaw JCB thauduna amade apokpi mamana matam gi thabak ingkhang suba yauna nga chak lalonduna hingnana bagidamak senthok lambi oiduna lakhiba imungne nupi macha asina taibangda khongdaraktuna mirol ningthina ngangdringai matam kumja 2014 gi November da apokpa mujaw lambi gi khudongthiba amada laikhidabane apokpa laikhidraba matungda apokpina angamba thabaksing suduna macha singbu yoklingai gi sairakta nupi macha asina masage chahi taret khare helakpada cancer laina mayok naramduna apokpi mamasu laikhidabane mama gi thawai kanaba honabada makhoi gi ingkhol ge saruk khara yonthokduna amade kairoi lekai dage sel puduna honakhibane CMHT ge card sabibadage kana basu phangki adubu mahaki thawai kanba ngamhaudana kumja 2020 gi September 15 da laikhidabani haire apokpa apokpi animak laikhidraba matungda mabung oinam dina Elise irabotna aphangba thabak suduna imung purakhibaga loinana apokpi mamage layeng bada sangkhiba sendon tapna singdokpa haurakpada machan nupi gi thogdok asisu mayok narakhibani adubu thogdok asigi pau se asina phonglaba matungda social media da viral oirakpadage Chief Minister gi pauktak matungin na mahaki manaw nupa Rajendro Elise boy masamak laktuna nupi macha asi haukiba June 3 da Jenims ki Dr. Tim amana lokhatuna admit tawraba matung June 3 ta operation tawduna fail oiraba kidney lauthokibane mabung asida Chief Minister gi maikidagi mahaka chanaba thabak ama pigani haibage thajaba phongdok pasu laikhibane imung asi Kaksing district ki manung chanba Hiyanglam Hiran maida leibane aroibada tabiriba pumnamak po thagachare